ngasi numida wairang phongkiba tongan tonganba Manipuri sifungsing amasung thokiba thawdok wathoksingdagi maroibi ipausing miyamna thamjagi ahanbada Phaogakchao ekhai da leiriba Central Force ki barricade sing lokthoknaba ngasi kokomina lusingduna miyoi lising kyana khongjang sangsinbada security na tear gas amadi mob bomb sing kapsinduna miyam tankhaiba miyoi samarom aso apanangkre Curfew get him with Guiduna, Mamale Bak Manipur Kandavia, the Hydungas, Ayuktagi, Massing Yam Lava Miamna, Bisnupur District Kumbi Police Station Yimanuksan, Phaogakchao, Ekhai Tamliba, Central Force Barricade Lautonava, Coordinating Committee of Manipur Integrity Kokomina Lusinguna, Nasilamdam Sigi Miyoi Lising Tarahian Khongjang Sanction Crep. Khongjang Sanction Tan Kainava, Security Force ki make a tear gas amadi, rubber brain sing Kapa the Miyoi, Samarum Aso Apanangre. Khongjang Sanction Nangasi Nungtilpung Amaga Makairam Tab Matamna, Kokta, Lanturatuna, Phaogakchao ekhai Tamna, Thomzilaki, Mapamadu Central Security Force ki make a digip, Kesper Gari Lamida Fazinduna Tamnaga Miyoi sing Sanctionapangamdanaba, Masing Yamlaba Security Force na Naxian Leki, Koko Migi Lusingba. Zetendra Ningomabna Lusingduna Mapamadu Namkhaiduna Sanction and Abona with the security force ki make tear gas, rubber brain singmakia caption badagi, Miyoi, Nupanupi, Samarum Asu Apanang Kivani, Asupasing Manung the doctor, Taroism, Utan Suyawedi, Asopo Miyoi sing Manung da N Igi Paumi, Kanta, Mokoda tear gas sil Napandana Suki, Asopasing Manung the Miyoma Makok the rubber brain Pandana Suki, Miyomana Makong Napanki. Loinana asok pasingi marakta yamna thina sokpadigi wakhal tadaba kyasu yauki asok pasinga du khudaki oina moirang de leba community health center da miyoi kunthra rom phukatun lekanaki loinana asok pasinga du gi manungda wan tharakpa amadi obna singba kyasu yauki masigi matata Bisnupur da leriba hospital singdi ambulance da phukatun layengbi thabak sathaki asok pamigi masing hengalakpadi gi thawdok thokpham digi ambulance ngaiba ngamdabadigi lanai gari singda so asok pasing hospital tana phukhanaraki Serakshita Miam Iho Khongjang control Tonaba Central Security Force ki Maraktagi blank fair cash toroki. Seradu Security Force na Taksinduna Tamliba barricade Namkhaiduna Sangnaba Honabada Masing Kangdana tear gas amadi mob bomb na singba Miam Tamna Kapshilapadi aso apanang kivagi maramoy kiadi. Ngasigi Miam gi Khongjang Numijung Mamatung Pung Taraganitui Makhairum Tabamatamda Masing Yamlava Miam Thumzilaktuna Phaogakchao ekhai Yokshin Mangamkip. Mafam aduna laidiba aikhoigi paumina pirakpa paugi matungina housing miyam aduna Phaogakchao ekhai da laidiba Rapid Action Force RF amadi Central Force na miyam bulamida thatuna thamki Kokomi gi coordinator Jitendra Ningomna Lusingo mihut kangbu amana Central Force ki kangbuga wari sanaduna lambi hangdokna bataksinki Seraksida Maikei Kyadagi Thomzilaki Masing Yamlaba Nupa Nupi Singna Kokta Bazar Yokshilakpada Police ki Kangbuna Miyamadu Tanabonaki Adubu Masing Yamlaba Miyamna Police ki Atingmadu Namkhaina Honarak Matamda Police ki Maikei tear gas sil kya kapki Aduminama Miyam Aduna Namduna Phaogakchao ekhai Phawa Sanction Kyadi Thawdok Thokphumda Manipur Police ki DIG Range 3 Angam amadi Bisnupur District Police ki SP Megasandra Laiduna Pamdaba Thawdok sing Thoktana ba akan mamong section Tharangi Thabak sing Napatki Aikhogi Paumina Phaogakchao ekhai Tamna Sangshlubu Matamda Hana Phaogakchao ekhai gi Thongkhong da leramba barricade adu laktholama thenaki Aduminama Mafam adudagi kharomna meter satruklom satlaga Forest Beat Office mamangna barricade thambaga loinana Central Force ki gari sing lambi da faizinduna miyam sangdana bathing piki Nungtilpung amarom tarakpa fawbra tungan mamaikai singdagi Phaogakchao ekhai tamna thomjilakpa tungan bagari singna miyam sangshilakpa lekide miyam adu moirang police ki kangbuna thattuna sangandana ba tharang lapatki amoromda Kokta Bazar manaki tampakta sumaikai kyadagi lakhiba miyoi sing mafam aduda punduna laikhiani su pausna makhatana phongdorakli atopa pawmana haksang sokningai oiba kwamana moirang amadi Bisnupur area yorakli haibigi singnaba lere Housing Oriba Manipur ki Kanglup ki oiba akan irang mara sida miyoibi haksang sokningai oiba kwamana kuki singi kuthangda thajilaktuna moirang amadi Bisnupur yorokli haibigi singnaba laide hadi pausna housing Silsar dagi Mizoram Phaurog Susampur kwamana mayam pusilakli haiba kwamana sida kuki singna thaliam haiba hida asi hapsilaga Kokta gi Muslim krada free da pidno haiba kwamana si yamna hongba mamalda moirang amadi Bisnupur area da yorokli haibigi singnaba laide hadi Thaliam Yauba Kwamana Saruragadi Tatarutigi Sahi Amagi Manunda Miyoi Haksangi organ fail oiduna sigani Maramaduna Miyamna Kokta Moirang Lumdigi Pushilakpa Ahong Mamalgi Kwamana Singasi Sabiganu Haina Pausina Suhaidi Atop Pawmana
naran sana maning da nomai kapsilakre ngase ayuk pung taruk rom tapu matamna kuki militant singna Bishnupur district ki manung sana laiba naran sana maning lekaida nomai ron kulom kapsinduna lal kai haurakre hadi koki militant singna lal kai haurakhiba aduna mapamadu bungak se libu khunja volunteer singna su handuna nomai ron khara kapki adu moinamak nakalani makta miyoi asok apan yaukibigi paw di leite hadi amaromda naw do khonggi akoi mafam singna kuki kulai paiba singna drone thagatuna mapamadu gi akoi bigi phibam yengsin bigi thabak sathra khraidi amaromdana sara henbigi khongjang sangshilibi ima singa pukmen pawmena khre Manipur thokliba sathiraba kongluk irang slengana woroisin ama puraktuna tangdulai tapa Manipuram ohendriba phawba sidriba phawba sara henbigi khongjang sangshilibi thawai mirel gi imani gi manakta Youth of Manipur gi mute sing satuna hakheng na unaduna pukmen pawmena khraidi Youth of Manipur gi mekedi gi ima singna sara henbigi khongjang sangshiliba si masa singna noite ima singna masa singi thawna hapigadaba matam ni habo wafam sing thamgi swaidi atopa pawmana Extra S school ka khidaba tha ahungi school PP drabri parikha yoholoi haina mahiroi sun khangalakpada angak poinare Manipur thokliba kanglukki sathirab irang sina maram moiduna satliba sayesi gi me June amadi July hairiba tha ahumasi Imphal West ki gari awang lekai de leiriba class 11 amadi 12 class ki school oiriba Extra S school gi oina school class tawkidi adu bohairiba class tawkidiba tha ahumasi gi school gi phi mahiroi singna pidrabadi hayeng July 30 gi hawgadoriba 11 amadi 12 class ki unit test exam yawbu yaro hena school gi authority na notice thetuna khangalakpada angak poirari Pausisna pamu paugi matung ina di kangluk irang na maram moidina thahum school suti oiruraba matungda hawkiba August 13 gi amuk hana class okki masigi matung 11 amadi 12 class ki oina unit test ki exam hayeng September 30 gi hauna school authority na lauthorakhibani loinana school suti oikiba larik tamkhidaba May June amadi July thahum sigi school PSC lupalising Mapanga Satruni Senpam si Imphal gi ko kaithil leiriba Urban Cooperative Bank ki account number 108 634 sida school fee gi senpam asi thirakadabani hairiba senpam asi pidaba tarabda unit test exam asi yawbu yaroi hain school authority na khangalakpani hairi phibam asida mairoi singi guardian kayana phongdurakpagi matung inadi matau kram school suti oikhiba lairik tamkhidaba thaungi school fee karigi damak pigadoribano adugo August 13 gi school class horaga numit Kunirom tamak mahiroi sing lirik tam horaga mapung phana lirik takpi tambidana matau kramna unit test exam tawgadoribano maramdunu school ka khidaba class tawkhidaba thahum asigi school fee thifam thokte haiden supaus da supalakli atopa pawmana Manipur gi law and order amadi lambi thongi phibam khangna tha ama urea rek ahum thajilakpa aran bakong thangni transporter Manipur gi hauzik oiriba law and order gi phibam maduga lambi thongi phibam ka hena fata amadi national highway anida athingba kya leidingi serakta urea har rek ahum aten matamgi manungda jiribam railway da thajilakpa haibasi khwaidi gi aran bakong thangni masina urea matam sana singsinna phona bada yamna saun awaba kya mayokna hale haina urea singtok singsin gi thabak toriba transporter na phungdorakli aten matamgi manungda Brahmaputra Valley Fertilizers Corporation Hindustan Potash Limited amadi Hindustan Bharat Urea na singbigi maikaidi urea har rek ahum aten matamgi manungda thangna jiribam railway ta thajilakhi nongsing yamna subu matam oibduna tana national highway kuntraga Imphal jiribam lambigi mafam kyada landslide tawduna nimit kyani gari satok sin tawbi yakidi masigi mathada ban amadi economic blockade kya tawshilakpodigi amuk hena har singthokna bahona bada awaba mayungna ki haidi khwaidigi hena awaba mayungnari badi train pushilakliba masing yamlaba urea har singadu jiribam railway da thampham leitabadigi railway track mayada Dambuna kuptuna thamkipaduni masigi mathakta urea singasi Imphal da singthona bahonabada gari phangdabagi awaba gas mayonai lambi phatabadagi lambi da gari panduna leibadagi Imphal yawbudu numit mangani hena sangbusu yawri adu haujuk jiribam railway da panduna leidiba urea har singasi puthona bangasi su gari samug yankhai romda mal hapki aduna athoba matamda panduna leiriba urea har singasi Imphal singsinna thabak paikhali hakim transporter sina phongdorakpagi matung inadi har singthokpagi thabak toriba transporter gi pifam thokpa senpam Manipur lenga ki agriculture department gi mekedigi matam sana pibidabadagi yamna sauna awaba meon hale housing agri director si out of state oikhiba maramna bank gi sel kaithokadaba adusu joint signature oiba maramna sel kaiba yadabagi amuka mayon hale aduga handak saigi oinadi Manipur da thokliba irang asina maram oiduna lawpham ayam lawpan ma yadabadagi urea har asi housing marang kaina leiri haidi
अमरोमदना अखोइगी इरमदा हंजिननब थवाई थारबसु थागनी गनबी हौजिक थोकलिबा कांगलुप अनिगी इरांग असिदा भारत अमदि मणिपुर लेंगाना मितै सिंगिदमक करिगुम मसक थोकप थाबा अमदा तौबिरक्तबदगी मियामगे अकन बिहौसि सगलखिबनि हाइना ngasi Phaogakchao ekhai leba Central Force ki barricade sing lauthnabigi khongjangda mangjil thaduna saruk yakhibi imangan bina phongdokre mangna hai irang asigi matana koko minister Delhi de satuna Union Home Minister amadi mari lenaba sing unoduna phirep ama loraki aduba kuki sing na makhoi gi lam nongnomgi lokshin na bu honaraki mitai singna Phaogakchao ekhai haina khangnari bu kuki singna kangbai haina kaushiliba sida Manipur Police na aikoigi mi sangba ngamdana control tobagi mathakta Rapid Action Force amadi paramilitary force kya paisinduna kuki terrorism ngak senduna lei maduna aikoigi iramdamna hanjinana hona bada thawai tharabasu thaduna mai pakna sangsingani aikoigi iramgi lambi da satpada thinglibasi yamna tawaidabane masilenga sig administration soiraba madi democracy leitre haibadu takoni migi lambu lawjaroi aikoigi lamsu namduna lawnaba honaba yaroi mitei singna kanagumba community amada landaruba leiti singtam ani punna isagi iramdamna ingna signa laminaduna punna hingminaba pami maramanduna India amadi state lenga anina sapmanaba phirep lawminaduna Manipur thomjiliba Central Force ngasi control toroga thabak ningthina sathanaba honagadabani maduna trabadi Manipur army thamagi mathau tade army lehaloidabani karigidamakta mitei amasum koki ani gi marakta buffer zone thamlibana Thampam dokte kokina lamhena lokshinna buffer zone thamba hai psiamna lali buffer zone haibadudi memoramani Manipur gi border ani gi marakta lam henjilakta thamgadabani maduna buffer zone gi athra khangdana thamjilaglaba phawbada tumina laithukli India amani Manipur gi administration asi yaningde imalai baki damak thawai pamuba leitana khongjang sangsingani haina sunga sigi khongjang adura mangjil thana saruk yari bi imangan binas phungdokhedi atopa pawmadana Manipur ki kuki singe separate administration mai paknabugi dama kuki MLA tarana Mizoram ki minister galoina mi pampang thokre Manipur ki apun masaktam thugai tuna Manipur ki separate administration ki dabi tawribu kuki MLA tarana lusingduna kuki singi CSO singi leaders singa madi susatna ribu kuki lalhawu sing yauna ngasi Mizoram ki minister ga unaduna marueba mi pang thokre Mizoram ki minister Zoram Thangana sier loduna pang thokiba mi pamadura kuki singi MLA haibidi Technopal AC की BJP की MLA की लेटपा हॉकिप कांगपोक भी AC की BJP की MLA नेम साकिब गेन साइकिल AC की KPR की MLA किमनी हॉकिप हंगसिंग साइटू AC की इंडिपेंडेंस MLA हॉकुलेट किब गेन टिपाइमुक AC की JDU की MLA नुरुसंगलुर सनते हेंगलेप AC की BJP की MLA लेजमंग हॉकिप सुसामपुर AC की JDU की MLA LM खौते Saikot AC की BJP की MLA Ponglinan Hawkip amadi Singat AC की KPA की MLA Singnun Thangna Saryakip Haribe mi pamaduru kuki ki MLA tarasitana tana suspension of operations susatna ribu kuki larulup singi lusingba sing kuki ki civil society organization singi lusingba kya saryakip mi pamaduru kuki singi mekaidi ki Manipur ki separate administration ama taliba si mai paknaba Mizoram lenga ki mekaidi ki su pangbiya ba mating pangbiu ha puapum phongdokip Mizoram ki minister Zoram Thanga ki mekaidi ki su kuki singna taliba khongthang si mai paknaba pangbiya ba mating pangan habi thajaba piki loina mi pamaduru saruk yakip kuki singi MLA tarana maruina thangki buapndi me ahumdigi hona Manipur kuki ama sumitei community ani gi marakta satharakli irang asi Manipur gi kuki singi waiba tongan ma separate administration ama thamba haibisini maduna dimana si phangdriba phawba khongjang sangsingani hena su phongdokhiari amaramdana youth of Manipur ga punna turbungda thomjingani haina phongdokhiba leite pausi asigi September 3 gi issue da Koko memasum youth of Manipur khaktamak punsinduna khanaraba matungda torbungda thomjingani haibigi khongtang lawmina khre haina phongki haiduna ngang September 5 da youth of Manipur na thokpa press note amada phongdokhiba adu mathaki wapum asidi kanglaipak mairagi September 3 gi issue da phongkiba leite editor maromdan asum ngangbada thingnaba honarabasu kanana su aibu thingma ngamloi maisor Maikei Kudimakti Aibu Asum Mangang Tingna Honarabasu Kanana so Aibu Tingmangam Luhaina Republic Party of India Athawalegi National General Secretary Maheshwar Thanauzamna social media Rathadorakpa World Amanhairi Mana Tagalapa World Duda Hai Makoina Karoidabadi Igi Ishada Sieliv EAC Mita Yasing Mini Masida political games Hanaduna Wangang Mada Ting Libasing Makoina Kangadabadi Ima Kyagi Tauzal Masaki the Ngak to the lady Kanana
ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯗꯨꯝ ꯂꯥꯎꯈꯤꯒꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯀꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯜ ꯑꯁꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯁꯥꯟꯇꯤꯗ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯇꯩ ꯅꯣꯡꯁꯥꯅ ꯁꯥꯎꯔꯛꯂꯒꯗꯤ ꯃꯈꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯐꯗꯦ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯪ ꯀꯁꯔꯒꯨꯝꯕ ꯆꯤꯡꯃꯤ ꯇꯔꯥꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯊꯣꯛꯄꯤꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯂꯥꯜ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯔꯣꯃꯤꯌꯣ ꯌꯨꯝꯅꯥꯝ ꯑꯁꯪ ꯀꯁꯔꯅ ꯏꯪ 2018ꯗꯒꯤ ꯍꯧꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯉꯟ ꯇꯥꯈꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕꯤꯔꯝꯕꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒ ꯁꯣꯛꯅꯕ ꯂꯥꯜꯅꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯁꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯃꯔꯝꯅ ꯍꯥꯎꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ ꯃꯦ ꯊꯥ ꯐꯥꯎꯕ ꯑꯁꯤ ꯂꯃꯩ ꯊꯥꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯋꯥꯆꯃꯦꯟ ꯑꯃ ꯊꯝꯂꯒ ꯂꯃꯩ ꯊꯥꯗꯅꯕ ꯍꯣꯠꯅꯁꯤ ꯆꯤꯡꯃꯤꯁꯤꯡꯅꯁꯨ ꯑꯍꯦꯟꯕ ꯆꯦꯡ ꯈꯔ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯂꯃꯩ ꯊꯥꯕꯒꯤ ꯈꯔ ꯃꯈꯩ ꯀꯥꯎꯐꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯁꯖꯦꯁꯟꯅꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯑꯃꯗꯤ ꯁꯥ ꯇꯥꯟꯗꯨꯅ ꯂꯃꯩ ꯊꯥꯗꯨꯅ ꯆꯤꯡꯒꯤ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤꯕ ꯑꯁꯤ ꯈꯔ ꯍꯟꯊꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯉꯥꯛꯅ ꯈꯔ ꯁꯤꯖꯤꯟꯅꯕꯗꯤ ꯎꯃꯪ ꯀꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯁꯪ ꯀꯁꯔꯒꯤ ꯑꯆꯨꯝꯕ ꯁꯖꯦꯁꯟꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯅ ꯃꯥꯅ ꯂꯩꯕ ꯃꯐꯝꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕ ꯑꯁꯤꯒꯤ ꯃꯥꯡꯖꯕ ꯌꯥꯝꯅ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯕ ꯆꯠꯂꯕꯗꯤ ꯍꯤꯞꯄ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯃꯁꯨꯡ ꯕꯣꯠ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯁꯦꯝꯒꯠꯄꯤꯔꯕꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯀꯅꯤ ꯁꯦꯜꯁꯨ ꯄꯥꯏꯒꯅꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯁꯨ ꯂꯝ ꯈꯣꯞꯆꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯟꯗꯤꯌꯥꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯂꯛꯂꯤꯕ ꯑꯃꯁꯨꯡ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤ ꯌꯥꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤ ꯀꯔꯅꯥꯇꯀꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯗꯕꯅꯣ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯊꯝꯕꯅꯣ ꯔꯥꯖꯁꯊꯥꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯍꯤꯗꯥꯛ ꯃꯅꯥ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯆꯤꯡꯖꯥꯎ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕꯁꯤꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕꯅꯤ ꯄꯣꯄꯤ ꯊꯥꯕ ꯑꯁꯤꯅ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯑꯃꯁꯨꯡ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯊꯣꯛꯍꯜꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯨꯝꯕꯗ ꯑꯀꯥꯏꯕ ꯑꯃ ꯄꯤꯔꯤ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯥꯃꯣ ꯑꯁꯪ ꯀꯁꯔꯒꯨꯝꯕ ꯆꯤꯡꯃꯤ ꯇꯔꯥ ꯑꯃꯗꯤ ꯇꯝꯃꯤ ꯇꯔꯥ ꯈꯛꯇꯃꯛ ꯃꯇꯝ ꯆꯥꯅ ꯈꯖꯤꯛꯇꯪ ꯉꯟꯅ ꯊꯣꯛꯄꯤꯔꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯕꯤꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯇꯥꯃꯣ ꯑꯁꯪ ꯀꯁꯔꯒꯨꯝꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯕ ꯖꯥꯇꯤ ꯑꯃꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯆꯠꯁꯤꯟꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯝꯈꯤꯒꯅꯤ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯣꯠꯇꯨꯅ ꯂꯩꯕꯤꯔꯒꯅꯣ ꯊꯣꯛꯄꯤꯔꯛꯂꯣ ꯂꯥꯜ ꯂꯣꯏꯁꯤꯟꯗꯨꯅ ꯏꯔꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯀꯪꯕꯥꯏꯒꯤ ꯒꯦꯠꯇ ꯅꯨꯄꯤꯁꯤꯡꯒꯤ ꯑꯟꯗꯔ ꯒꯥꯔꯃꯦꯟꯠ ꯊꯦꯠꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯖꯣꯏꯟ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯀꯥꯎꯟꯁꯤꯜ ꯂꯝꯀꯥꯗ ꯕꯦꯁ ꯇꯧꯕ ꯖꯣꯏꯟ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤ ꯀꯧꯕ ꯂꯨꯕꯁꯤꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯔꯣꯜ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕ ꯀꯪꯕꯥꯏ ꯌꯥꯎꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯗꯤ ꯀꯪꯕꯥꯏ ꯒꯦꯠꯇ ꯅꯨꯄꯤꯒꯤ ꯑꯟꯗꯔ ꯒꯥꯔꯃꯦꯟꯠ ꯊꯦꯠꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤꯖꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯔꯜ ꯀꯨꯀꯤꯖꯧ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ IPR ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯃꯥꯡ ꯂꯨꯐꯦꯡ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯔꯥꯡ ꯇꯥꯡ 5ꯗ ꯖꯣꯏꯟ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤ ꯂꯝꯀꯥꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯋꯥꯔꯣꯜꯁꯤꯡꯗ ꯀꯪꯕꯥꯏ ꯂꯣꯂꯥꯐꯥꯏ ꯕꯨꯡꯂꯣꯜ ꯐꯣꯏꯖꯪ ꯒꯣꯊꯣꯜ ꯐꯣꯏꯁꯪꯕꯨꯡ ꯁꯣꯡꯗꯣ ꯃꯨꯜꯍꯣꯏ ꯃꯥꯎꯂꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯚꯣꯂunteersꯤꯡꯗ ꯂꯥꯏꯁꯦꯟꯁ ꯒꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯍꯦꯟꯕ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩꯒꯤ ꯃꯥꯌꯣꯛꯇ ꯇꯣꯔꯕꯨꯡ ꯚꯤꯂꯦꯖꯇ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯀꯪꯕꯥꯏ ꯒꯦꯠꯇ ꯅꯨꯄꯤꯒꯤ ꯑꯟꯗꯔꯒꯥꯔꯃꯦꯟꯠ ꯊꯦꯠꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡꯗ ꯈꯨꯠ ꯍꯟꯕꯗ ꯂꯨꯒꯅꯤ ꯀꯨꯀꯤꯖꯧ ꯀꯥꯡꯕꯨꯁꯤꯡꯗꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯧꯒꯠꯇꯦ ꯖꯣꯏꯟ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯊꯣꯛꯄꯗ ꯃꯈꯣꯏ ꯌꯥꯎꯗꯦ ꯃꯈꯣꯏꯅ ꯀꯨꯀꯤꯖꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ